Taibang Kumhai YouTube channel gi manga suba wari gi khudol oina hosik miyam gi damakta puduna laksari Ningombam Sunita gi Akaiba Mingsel. Ningombam Sunita Thawal district gi Thawal Khetri Lekaida Ingsok Lisingamaga Samapan Homphumangada Taibang Khongdarakhi. Pikningi digi hauna Saireng Wareng ibana Hainabi oina horakhi. Phongkhraba lairik-singdi Khongji Makhol amadi Akaiba Mingsel. Aibigi ahan poina phongkiba Khongji Makhol hariba lairik asida Hidam Pramodini Gold Medal Award 2001 amasung Sahitya Academy Award 2001 famki. Wari asibu aibida pathoksage haiduna Taibang Kumhai YouTube channel na haizarubada harau harau yabirakpagidamak Taibang Kumhai YouTube channel gi maikaidagi aibibu hainingai leitana thagapa phongdoksari. Howsik lobirasi Taibang Kumhai YouTube channel gi manga suba wari gi khudol Ningombam Sunita gi Akaiba Mingsel. Howsik maruiba pau masak maming khangdaba siba nupi masa amagi haksang jaaduna leiramle mahak kuchu ngawi Manipur ki Muslim mali aduga haksang gi phibam su soinairabini postmortem gi report matung ina mahak pu nupi oibigi izat manganbiraba matungda tamthina hatpikhibani masada takphom kya leirami howsik Rims Hospital gi mokta thamli sarkar na COVID-19 lanthingna gi damokta saruk miyo yamagi asiba haksang amata aduna leiramle asiguma paw asibu anobara asiguma paw asidabu kari ngakningai leibage asumni aina radio dagi pause singdagi tatana takhiba khangkhiba mara leiba khangde leitaba khangde sibu sirabadi asibana mangjare miyamna law khongani adubu adumna adumak hawkhigani asibagi mamal su miyamna lepkani sarkar ga miyam ga asibagi mamal hunagani masini paw haibu masidabu kari ngakningai leibage masida aikhoigi lamdam sida itattatana thokliba thodokni adubu ngasidi asiguma paw asina aigi pukningbu tattana singsele aigi mitmangda asiba haksang adu lepnari mamal hunbinaba kanasu leitaba magidamak law khongbinaba kanasu leitraba moktagi lawsinbinaba kanasu leitraba asiba haksang ama lepnari mahak abeda oidasanu asibadu abeda oiramdasanu adubu karamna hekso haigedagi mahak abeda natti o abeda kusu ngobi abeda masu sanganbi simbal aduga magi sanglaba pasingi makhada taru na pangliba amuba mamit ani tumtakpa naton gi naksida irang langna uriba angauba hirana thinba piklaba nasika pumna maksigi mathakta mahakki phajarabi mino adugi tung inna karagliba khazai gi ithak ngasisu aingonda inauta nauri abeda Rims Hospital gi ortho ward tani maga thengna khibadu ekhoi tamoso gi maza bungbung gi makhong te khiba sahidu dani mahak loina khibadu supna tagi nimit 15 ni tani adubu sanglaba itihas amadi aigi pukningda wakhalda wahang kaya ga loina lehori mahak ki maithong phajai haibadi punamak na yanarabani adubu phajari badu gi mathakta mahak make semasu phana phajana hai magi sinbal matam pombada masu sangi hana muduna ta leiraba mamit anidu kajal phajana gi I thang na ngawrabi kusududa khosemna amuk suihana ngalhalli ayuk nganbada magi makhutta koirap koiba apikpa mingsel du pairaga mingsel du mahakna sathoklamdai dasu aduga hek halakbadasu yengani yamna toina mingsel yengbasi magi hainabini aduga magi hainabisingdagi marakta mangonda yamna paksaba amana ayamba matamda apikpa kwa matab ama umbasini mana kwa maru mana hek haptuna puriba kwa gok adudagi kwa amadi mana lothokuna matab semba matamda magi haisingnaba makhutuda leng orpada ngawrbi khudangna siriba angang balikdigi khuji thengainabigi nungsiraba khonjeldu ngasisu aigi nakongsida tari aigi paudamsida mahak naribani haibasi kanana thajagadagi adubu mahak naduna hospital layanglibi amani magi yethangba makhongdu sathina pikselle aduga magi khwangdusu phibam kaina kolle
mahak yamna kanna chatpasu ngamde tasengnamakti masa layengnabagidamakta hospital da lairibani adubu ngaklibadi mahak namit khudingi ayukki doctor laklamnaba matungda hospital dagi mapalda hek sathoi karigum matamda numidang thengwa phaw walaktaba yawi angak palamsat asimakna ward adu lairiba miyoi punamakki thamoida mabu maong kyada singnaduna ningpung ngangnei kananabu natai sabina pi oirudagi aigi pukningdasu adumna hek khalli adubu wahang amadi dom tangjai natai chadabi oirabadi maramdu karigino aina hospital da lairakpa numit tarani mapung pharabani abedaga sakhangnabasu ahanba lakpa numitudagini aina ngaklibadi magine haiba mari mata ama phawba panakta lakti mahak mathantani magi sebagi damakta kanasu loinarakti mayamna madugi maramda hanglagana mahakna khumi hayengdi mamtonda lakani magi hayengdu adumak hauki mamton kanasu lakide numit amadi ward da lairibi nupi ayambana thawoina magi maramda phone ngangnare numidang pung nipal tara fawba mahak hospital da halakte nupising mathau oina ngangnarakle mahak oktabi oirini masagi ori film mata da kiriba khuki aduga yemune ngambu ngamine masidabu mathanta kanasu loinadana leiba ngamine sel yaudna sida leibagadi yaponate kanana khangbano masa yolaga sel talibra pumnamaktu ai tai aina hairoi hore laklaga hek hanglasi aikoina khalibasi hekta sumgani haibadi yaponate hainaringai mahak sanglaki hek sanglakpa ubada pukhawramdagi masanupigi seba lakpi miyai oirabi ahalduna saiba horai karam manupi noni nangbo asuk thenga phawa anabi nangna kadai de leuribno ibema nangi sajasti hemali he abedana khumba nangtingaida ward aduda tabi nurse amana sanglutuna hairi abeda hospital da leirabadi hospital gi niyam ngakna satkedabani lao asomda doctor na kauri nupi myamdu juza pangad ngani masina bu kya na tai charu gabana amana mu hai nungmu nuaitine masagi hiwa mata sida kanasu hek marai tabazana khangdene mathangi nongalakpada aina sangkhibada abeda magi apikpa mingsel du yenglaga atappa surda isai ngangladuna leiramni ahing supa aidi magi wakhalda wahang kaya hangjaduna tumba yakidabani adubu madi ayuk anganbuda makke semba horamne aina sangsinbaduda magi minoktuna taramna kaurai magi phamungduda aina phamdaraga hangloi ngarang di yamna thengai ina kadai salurino mamit mitpalduda machin tumlaba eyebrow pencil duna tapna singladuna kumlai nagampalda segida aduga yamna thenglibadi karigino makutta eyebrow pencil du thamladuna aingondi yenglai mikup kharagi tungda mahakna hairai yadaduna thenglibani kanana yadribana aigi taksinba wahangduda handaksu aingondi yengkhalai magi miyengduga aiga ngahak michanare nokan bini mahak haiphet nolai aduga kumlai isiena nakhoigi nasedasu nangdona ngarongbodo mali anabi marong no pibu namidang phaw phaduna thamnidunati abeda sibo phabalane nangna salayang nibani aduga nupi suni aduga soinare bisuni sibo phabalane aina haiba loijingida mahakna samtharakibani aina thawa yauna haribadu mangondadi ithau thausadabugum magi wangang amadi matawduna loinari lipstick loktoktuna simbaldu masu sangjeli aduga mingsel masadu thangatuna makke sembal loiraba maithongdu mathanta momon tawna yengsai aina hangnoi phajaduna leiraba nasaktuda karige du yamna keselino kanana ibu phajai hairdana aigi wahangi onatainabada manadum aingonda hanglai aina khumki aina hairisnidana handakti mahak nopatamu nolai makuttagi mingsel masadu thamladuna ayuk anganbaduda magi pan kestu pudurai mana maset amatangda kwa masung amatang haplaga magi haisingna bikusa singduna pikna yomsillaga masinda huksilli aduga amuk aingonda hanglaki nangdi kwa sade natra hoi sade aidi sadaba ngamde mahak handaksu nolai numitudi ai tasengna mabu khangningba ma yauna sanglubani thaidok uruba waridu aina muk pusinduna hangloi nakhoi segida nangna hek salibasubu kaidobano aingonda muktang yinglai aduga thausadana kumlai adu khangla kaidoge hairino
Kaisu tawroi, khangning bai wani. Farene, isegida adu kuina leitholaga numidangda he hanjalaklibasibu kaidorino. Aikhoi dina pini, mina tina ngangnabasu yai. Nangbu nasada kaisu khandabra. Mamittu hangatuna ingonda munna yenglai. Sakhom haibet hanjaladuna mahakna hairaki. Isagi khandunani, aina satluribase. Ai ngakna mangonda yengloi. Mahaksu makha karisu taraktre. Mikup kharadu isiksi. Ai makha amuk samthaduna hangloi. Phanadi kuire nangna sida lairaklibase. Adubu ngasi phawbana nakta kanasu lagte. Nate abeda. Sangsar sida nangine haibada kanasu hek laitabra. Nantharakliba magi sana masugi kokhumpi adu makhutna singkhaladuna sakwam hanjinna mahakna khumlaki. Lei adubu laitawugumani. Makhoi punamak aigi sasinaba oidaba mari mata ngakdani. Kaino hairisibo. Asengbani. Aigine haibada kanasu laite. Aigi pukningnasu hai. Aigine haibada posak ama phawdani asida laite. Mari mata li thambu thamko. Aina hena ngakpa miyengduna mabu yengduna leire. Mana mari samtharaduna magi warising liba horaki. Aina mirol tarapada ima baba leramdre. Kakaga imato masagana ibu yolai. Aigi kakana ibu yamna luna taraki. Ima baba leitabagi awabadu ai ahamadi khangnamde. Adubu kuikide. Nungsibadu tasengna hu olaki. Ima abana thamamba aigi lantum adutani makhoina nungsiramba. Madu khangbada aina kayabu kuina sangnubadagi. Makhoigi sajatna sakhini. Imaton masagi athorpa khonjelda pakliba hu mayamna aigi thamoibu tatana sathakhale. Kakagi asemba nungsiba aigi pukningbu phungdokpum khangdana wahanki. Tatana khanki ai kaidawgadagi. Adabu paukhumdi phangde. Uredana aigi oiriba isagi soinaraba pibamse. Masinabu aina kari pangthokpa ngamgadagi. Aina marak thatna hangloi. Hairisibu nakhoi kakana pamlibadu. Aina hangba loidringaida mahakna khumlai. Mahakna pambadi makhoina otnaiba khangamdraduna aina duniyasi thadoklambani. Karigino aduk tamthiribadi. Aisu isagi oijaba khangi. Adumna makhoisu makhoigi oijaba khangi. Mana nganglibadu ai ngakna adum taduna leire. Mahakna makha samtharai. Sibada pubi yaroidaba lanthumgidamakni. Mina sahe olibase. Aigi kakagi mapan thongdok lamba miyoibagi maikum nongma nantharaki. Aina aigi phangpham tokpadu talakpa mikopta. Aidi makhoina sembirakpani. Makhoigi minungsi makhada saruklabini. Tasengna ai makhoigi masanapi makni. Karisu nattaba lauri ingkhol kharadu karigi puksel adu pikna aina makhoida talupam thokpagi. Adubu ai tanki makhoigi sajatna madu ningsinghanbani. Namitu kakana ibu yamna phugi. Imato masana mipum khudimukta khonjel nokthana kapladuna tamki. Mabu ikhoina pokta isani kana khalakpana teko aduga mahaknadi ona tainyaba ngakta. Asumda kaya. Aina wakatlufam leitana tumin ima bababu kauduna kapsaki. Matung khara leiraga kakana aiba sema puraklaga namduna sahi tawhanki. Ai khangi dunia sida aigi oiba posak haibu makhoina achauba polum oiriba aigi soinairaba haksang asita mangaire haiba. Ai kapki yamna kapki khanki amuk hingluduna kaidorugadagi. Adubu misak amatangnadi aibu thamjali. Ai leiringai dunia sida kanano nangbu solagadaba. Kyada thajakiba aina kyada penjakiba aina. Aina khangningduna hangloi. Aduna muk nangi kanano. Aigi nungsibagi khongloi. Punsigi su khongloi ni khanjakiba Rahim. Rahim masak phajaramdong male mingse tabada. Hoi sakpham adugumna phajaba thamoidi magi su palamdre. Mahakna haigi. Khara khangkhwa beda poinu sitang loikisanu. Magi asada aina imato masa amadi kakagi miyot mineidu kayada wana khangjaki. Haina kiba matung ina poinu tha hek haukibada Rahim imangmuta leplaki. Mabu ubada thamoi pena kapsakibani. Mahakna haiki. Ai lakledana sasi abeda aikhogida leirurasi. Hayengsi nang thoraklo. Adubu wa amadi haigi. Nakhoi kakana nangbu luhongbai wadu madi oidre.
Aduna nangna singgadabadi nangi ingkolgi se sangdu loina purakadabani. Wahaidu tason oike aingonda. Lairibak pangkraba aigi ima bababu kauduna aigi thamoida hangzaki. Karigino nakoina aingonda asuk chawbi yeknaba ma aigi damak thambiramliba. Karam chawraba dunia sida nakoina thambiram balangi damak aibu setuna sagadabagi tanaribsi udrabara. Kaidaure khumdrabade. Mana hangnibadugi onabada aina hangloi. Rahim nang aibu tasengna nungsibra. Nungsidragabu namangda leplagadra. Adudi sase ngasimak aibu puro. Aigidi nang natana kanasu karisu laitre. Aigi hingbagi lambi haibabu nangtani. Nangtani aigi asa. Hoine sasine. Adubu aina haibasine. Hayengdo thoraklo. Adudagine aina haibdo adusu loinarau. Pangano beda madutani marudi. Hairibasigi atra ai khangi. Tawpham khangdana ai kapthoki. Pena kapthoki. Ai kalisu leitre punamak kakagi khutta leikhre haibadu mangonda khangaloi. Adubu mahakna haiki. Aigi kusasingbu makhut animakna paisinduna haiki. Abeda nangi damakte ai leiredana karigi adu warino. Hayengse ai soidan lakani. Nang aibu ngairamu. Aina mabu ngaiki. Adubu mahak lakhidre. Magi hayengdu kaidongaino. Hayeng kaya ngasi oiduna satki. Adubu mahak lakhide. Khara leiraga taki. Ahal lamanna hainaduna mahak atopa nupi amaga nikah sonkre. Matamduda ai khanglaki. Aigumbi tualabi amabu thamoi sengna nungsiba kanasu leite. Makhoi aigi lanthum adu tabu nungsiba oirame. Ai khanki aibu sirasira. Asuk yamna minungsi yaudraba dunia sigi maraksida aigi phibam kairaba haksang-sina soklaba thamoi sibu kyam kuina kosinna thamba ngamkhigani. Adubu karamna heksu sirugadagi. Thawai amabu karamna hek mangalugadagi. Punamak ala magi kusemni. Mana pibiba awa nungai aina phangam thokpani. Nongma mana manakta pubiba nimitta chatpa tabani. Kakaton amadi imaton masabu thadokduna ai chatki imaga pokminaba mamtungi manakta. Mamtuna so aibu ahanbadadi taram tawbirame. Adubu aigi wari pumba liruraba matungdadi mahaki sajasu olakki. Masina thokna nongma hairaki. Nasagi phibam su wairong chadrabi naral su mase amta leitrabi nangbudi kanana lemna thakpigani. Sijakhroi bema. Ai kapki yamna kapki. Hojikti khangle dunia sida aigini haiba kanasu leitre. Aigi damakta wabiba aibu nungsibiba kanasu leite. Aduna aisu kanagi damak wade. Hojikti isagi su wadre. Karigi warune dunia sida aigi oiba kanasu karisu leite. Khodana aibu naitomta tharaki. Hojiksu naitomta hanba tabani. Adubu khoda mana piba awabadi loidri. Aigi haksang yamna soksilaki. Khwang asi nabana lengma phawba ngamlaktre. Yethangba khongsi hena piksalakle. Phatre hariba mamtunda haijaduna mahakna ibu hospital da thilakibani. Adubu yengu mamtungi sajase. Aina hospital da leiraklibasi numit 10 sulabani. Adubu mahak nongmata so aibu yengsilade. Kari sari kari thai songang hanglade. Mafamsida sel yaudana kya kuina leiba yagadagi. Nangsu haibune aina tawgadabasibu karino. Magi lisang sitna litharakliba waridu lepladuna aingonda hanglakpani. Magi paukhomde pidana aina mangonda hangloi. Hojikpu kadaidagi sel sinaribagi. Mahakna noklei. Nokan mini adubu maithong langsina noklei. Aduga khumai. Nagamampaldagi sena ai khara solakli. Aina hangloi. Maduna karamba iseno nangna hek satpatura. Hoi aduni adubu isedu aigi kanasu natti. Laikai gi hawinarappi iseni. Nagamampalda hotel ama salairi. Maduda aina ngamba thabak yauribani. Insang semba kon phengba aina hek ngambam khisuribani. Aduga nangi anabadi. Anabagidi khara phagatle. Doktorna mangani romdang leiraga chalo haribani. Aina makha samtharoi. Aduga nangi mamtundudi laktre. Hoi aisu khalle mahak laktrasanu. Magidasu ai chatlaroi. Aina ngakna hangloi. Adudi nang karaida legadoriba. Dagamampal sida iseigida hotel ga thangnaba bara ama lei. Isegi mateng pangboina leirage.
ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯨꯏ꯫ ꯑꯗꯨꯁꯨ ꯐꯩ, ꯑꯗꯨꯕꯨ ꯑꯕꯦꯗꯥ, ꯅꯪꯕꯨꯁꯨ ꯅꯈꯣꯏ ꯆꯦꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯁꯇꯃꯔꯁꯤꯡꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯣꯏꯌꯨ ꯍꯥꯏꯔꯛꯂꯕꯗꯤ? ꯍꯥꯏꯗꯣꯛꯂꯨꯔꯕ ꯇꯨꯡꯗ ꯈꯜꯂꯛꯏ ꯑꯩꯒꯤ ꯐꯥꯒꯤꯗꯨ ꯃꯇꯥꯡ ꯆꯥꯐꯥꯠꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯊꯟꯇ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯥꯅꯁꯨ ꯐꯥꯒꯤꯗꯨ ꯄꯥꯡꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯏꯈꯤꯕꯗ ꯀꯔꯤꯕꯨ ꯀꯥꯏꯒꯦ? ꯐꯥꯒꯤꯗꯤ ꯐꯥꯒꯤꯅꯤ ꯍꯥꯏꯕꯕꯨ ꯋꯥꯍꯪꯁꯤꯃꯇꯪ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯂꯀꯛ ꯇꯧꯅ ꯍꯥꯏꯔꯨꯏ, ꯅꯁꯥꯅꯕꯨ ꯌꯥꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯥꯒꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯣꯏꯅꯔꯛꯄꯒꯨꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯉꯥꯏꯍꯥꯛꯇꯨ ꯏꯁꯤꯛ ꯆꯤꯛꯏ꯫ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯀ꯭ꯋꯥꯒꯣꯛꯇꯨꯗꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯁꯦꯝꯂꯗꯨꯅ ꯑꯃꯨꯛ ꯍꯨꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯤꯡꯁꯦꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯋꯥꯔꯤꯗꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯨꯏ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯐꯖꯕꯇ ꯅꯠꯇꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯏ, ꯅꯪꯁꯨ ꯈꯪꯂꯤꯗꯅ꯫ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯁꯥꯈꯤꯅꯤ ꯍꯥꯏꯕꯒꯨꯝ ꯃꯍꯥꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯁꯤꯕꯨ ꯐꯖꯕ ꯀꯧꯕ ꯌꯥꯕ꯭ꯔꯅꯦ? ꯃꯥꯅ ꯍꯪꯂꯛꯄꯅꯤ꯫ ꯏꯈꯟ ꯈꯟꯊꯗꯅ ꯑꯩꯅ ꯈꯨꯝꯂꯦ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯩꯕꯨ ꯑꯗꯨꯝꯅ ꯀꯔꯦꯝꯂꯒꯅꯨꯗ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯒꯤ ꯑꯥꯔꯊ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯁꯤꯟꯗꯨꯅ ꯑꯄꯤꯛꯄ ꯃꯤꯡꯁꯦꯜꯗꯨꯗ ꯏꯕꯥꯅꯤꯃꯛ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯒ ꯍꯥꯏꯔꯨꯏ, ꯎꯔꯦꯗꯅ ꯑꯩꯈꯣꯏꯅꯤ ꯀꯅꯥꯅ ꯍꯦꯜꯂꯤ? ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯍꯦꯜꯂꯤ꯫ ꯀꯨꯆꯨ ꯉꯧꯕꯁꯨ, ꯅꯥꯇꯣꯟꯁꯨ, ꯆꯤꯝꯕꯥꯜꯁꯨ ꯅꯪꯗꯤ ꯂꯣꯏꯅ ꯐꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯑꯣꯏꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯐꯦꯠ ꯈꯣꯟꯖꯦꯜ ꯁꯣꯟꯊꯅ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯃꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯏꯇꯣꯝ ꯇꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯍꯥꯛ ꯏꯆꯣꯛ ꯆꯣꯛꯊꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯗꯣꯛꯇꯔ ꯂꯥꯛꯄ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯩꯅ ꯍꯪꯂꯨꯏ, ꯉꯁꯤꯗꯤ ꯅꯒꯥꯃꯄꯥꯜ ꯆꯠꯂꯔꯣꯏ ꯍꯥꯏꯕꯗꯥꯏ? ꯍꯣꯏ, ꯑꯗꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯀꯔꯤꯅꯣ? ꯍꯥꯏꯌꯣ꯫ ꯑꯩꯒꯤ ꯍꯤꯗꯥꯛ ꯈꯔ ꯗꯣꯛꯇꯔꯅ ꯉꯔꯥꯡ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯨꯄꯥ 50ꯗꯃꯛ ꯂꯩ꯫ ꯏꯆꯦꯒꯤꯗꯁꯨ ꯆꯠꯂꯔꯣꯏ꯫ ꯅꯪꯒꯤ ꯂꯩꯔꯕꯗꯤ ꯂꯨꯄꯥ 200ꯗꯪ ꯄꯤꯒꯦꯔꯥ? ꯃꯥꯝꯇꯨꯟꯗꯨ ꯑꯩꯅ ꯄꯥꯎꯗꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯂꯥꯛꯇ꯭ꯔꯁꯨ ꯏꯆꯦꯗꯒꯤ ꯂꯧꯔꯒ ꯄꯤꯔꯛꯀꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯒꯤ ꯍꯪꯕꯤꯒꯦ, ꯃꯉꯣꯟꯗꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯔꯁ ꯑꯅꯤꯈꯛ ꯆꯪꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯂꯥꯛꯂꯅꯤ꯫ BP ꯅꯆꯤꯡꯕ ꯔꯤꯄꯣꯔꯠꯁꯤꯡ ꯍꯥꯟꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯐꯨꯛ ꯍꯧꯒꯠꯃꯤꯟꯅꯔꯒ ꯀꯔꯝꯅꯅꯣ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯤꯡꯁꯦꯜꯗꯨ ꯅꯥꯟꯊꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯂꯧꯕ ꯌꯥꯗꯅ ꯀꯥꯏꯗꯨꯅ ꯇꯥꯔꯦ꯫ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠꯇꯨ ꯎꯕꯗ ꯑꯩꯅ ꯄꯥꯈꯠꯅ ꯍꯥꯏꯔꯨꯏ, ꯏꯁ, ꯂꯣꯏꯅ ꯌꯥꯠꯇꯨꯅ ꯁꯣꯛꯄ ꯇꯥꯔꯦ꯫ ꯁꯤꯗꯤ ꯀꯗꯥꯏꯗ ꯊꯝꯂꯨꯅꯤ? ꯃꯥꯒꯤ ꯍꯩ ꯁꯤꯡꯂꯕꯤ ꯃꯈꯨꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯆꯦꯠꯁꯤꯡꯗꯨ ꯈꯣꯝꯒꯠꯂꯗꯨꯅ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯊꯣꯡꯖꯤꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯨꯗꯨꯅ ꯃꯃꯣꯟ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯍꯥꯛ ꯅꯣꯛꯀꯟꯕꯤꯅꯤ꯫ ꯑꯩꯅ ꯊꯋꯥꯏ ꯋꯥꯖꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯥꯒꯤ ꯃꯆꯤꯟꯃꯛꯅꯗꯤ ꯄꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯈꯤ, ꯃꯍꯥꯛ ꯅꯣꯛꯈꯤ꯫ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯁꯤꯡꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯂꯗꯨꯅ ꯃꯤꯅꯣꯛ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ, ꯁꯪꯁꯥꯔꯁꯤꯗ ꯑꯁꯤꯒꯨꯝꯅ ꯆꯟꯅꯗ꯭ꯔꯕ ꯑꯇꯦꯛ ꯑꯀꯥꯏ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯊꯝꯐꯝꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯗꯦ꯫ ꯑꯣ ꯑꯕꯦꯗꯥ, ꯁꯥꯡꯂꯕ ꯆꯍꯤ 10ꯃꯨꯛꯁꯤ ꯃꯥꯕꯨ ꯑꯩꯅ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯕꯗꯤ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯂꯩꯍꯧꯔꯤ꯫ ꯃꯣꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯤꯗ꯭ꯔꯥ? ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯗꯨꯅꯤꯌꯥꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯗꯨꯃꯛꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ, ꯑꯗꯨꯒ ꯃꯣꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯑꯕꯦꯗꯥ ꯑꯣꯏꯔꯝꯂꯒꯗꯤ, ꯂꯥꯟꯉꯝꯗꯅ ꯂꯥꯟꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯅ ꯌꯦꯡꯊꯔꯛꯄꯗ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ꯫ ꯁꯪꯁꯥꯔꯁꯤ ꯀꯌꯥꯗ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ, ꯑꯗꯨꯕꯨ ꯀꯌꯥꯗ ꯃꯣꯠꯈ꯭ꯔꯕ, ꯉꯁꯤꯗꯤ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯐꯠꯇ ꯍꯥꯎꯊꯤ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡꯒꯤ ꯊꯝꯐꯝꯅ ꯃꯥꯂꯦꯝꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯡꯗ꯭ꯔꯤ꯫